बीजेपी सरकार की थवों यानिंगदे बीजेपी सरकार की थवों यानिंगदे WAQF Amendment Act 2025 Yaningdaba Phongdoktuna oina Pangong Muslim na sinduna Pangong Makhongdagi hauduna Khetrigao gi akoiba mafamsingda khongchat ama Chatkhre khongchada sida Khetrigao kendrada lairiba maitai pangal singna saruk yakhi loinana khongchada sida chaurakna miyoi lising ama henbana saruk yakhi khongjangloi sing adugi manungdagi Maulavi Wakil Ahmed Kauba miyoi amana hai WAQF Amendment Act 2025 asi Musalman singi mayokta leiba ek amani masigi ek asina tapna Musalman singbu awaba pigadaba ek amani ek asibu Bharat Sarkarna repeal taubiyu haiki ek asi repeal taubinaba aikhoi mayamna ek asigi mayokta leiduna taksin minasi hainasu phongdorakhi wakil hematna makhataraduna hai Khetrigao Kendragi MLA Sheikh Nurul Hasan na ek asigi mayokta Supreme Court of India da challenge tawrani haina phongdok pirakpa yamna nungai kendra asigi mihut amani haibada matik chaba khak natana Manipurda lairiba maitai pangal singi marakta achangba misak amani mahakna praja singi ihul khangna ek asigi mayokta leiduna Supreme Court challenge tawgadariba asidasu praja khwai khibikna mangonda wakhalgi oiba support kaya tawbinaba appeal tarakli बीजेपी सरकार की थवों यानिंगदे बीजेपी सरकार की थवों यानिंगदे बीजेपी सरकार की थवों यानिंगदे सभादा WAQF Amendment Act पास तौखिबा असिबो यानिंगदे हाइबगी अखोय पांगोंगदगी लागा ऑल खेत्रिगाव की ओइबा हजे हजे मफम असदा पुलिबा सिना अखोय अबा फिल्दनी मयाम पुलिबा सि WAQF Amendment Act असिबो हंदोक पियो हाइबो खोलाव अदुनि मयाम की माइकैदगी हाइजरिबा